Ngasifong ki batungan tungan Manipuri sipong singdagi maruwi ipausing miyam na thamjagi ahanbada RTI lay thamoy sing na thabak tawsi Right to Information RTI na hiram khudimaki khangning information mafam ama hektadagi phangba ngambana miyam na mathau masu khangna amadi thamoy sing na tawba tangai phati haina dana manjur University Vice Chancellor Professor Dr. N Rasmohan Phongdokre RTI Wiki sarugum oina Manipur Information Commission amadi DM University ani kusamnaduna state levels essay competition amanga CTM college ta pangtokre thawra maduga mari lainana Rasmohan Phongdokhibata laingaki amadi lanai lairiba department singdagi darkar taba information ama lawthoknaba amatangai khulai di RTI ni khangning ma lerak matamda RTI na piba ngambagi sakti le haikyansu pausna makhatana phongdorakli atopa paumana Central Myanmar High School gi ozama Myanmar lanmina Mangak Kak tuna hatkhreri Central Myanmar leiba High School amada oza oiba miwema Myanmar gi lanmi singna phaduna detain torba matungna Mangak Kak tuna hatokluga mark asibak sangadu school mamangda hondok tuna thamlamle haina thawdu odubu mina Uhaoba mapam adugi miyoi singna phongdorakre thawdu singarang schools numita Myanmar lanmi singna school adu laklaga dam thiba thawdu odu satharamani masigi thawdu osida natana Myanmar gi junta gi lanmi singna aina yadaba mongna miyoi kya phaba punba madi hatpuna singba toina sathaduna military rules liba leba sida lairiba opposition gi kangbu sing maru phongna muthanaba hotnabani haina min Uhaoba miyoi singna phongdoraklibani saini fugu taruk suraba oza sotun moi gi makok yaudra baksang adu magawe region gi town means village ta leibi school adugi mamangda laimai da hundoklaga thamramani masu yot ki tarana khajin bi school adugi gate oza adugi mako adu nungsi haitana lanmi sing aduna thesilaga thamlamki matam kuina thong lon duna leiraglaba school adu busu lanmi sing aduna tumna mai thadopiram ki haina thawdo adu hakthengna Uhaoba miyai singna paudamlaki Ozab adubu tamthiba mongda hatkibagi pawsi Myanmar gi military lengak na somadi state control toba media singda amata phongdon kidi haujiksu Myanmar gi military sing miyoi lising sa kya phajinduna thamba madi makoi gi mathakta miyot minai sa thariba sigi moral pumba mamang saida mikal na mai pakraba ong san chu sigi mathakta moral sirakli haujik phawda Myanmar Misam lising ani ga sahung gi mathakta hatkre thawong asi mamangi sahid susi gi political party na sauna mai paki ba mikhala dugi matungda makoi gi sakti pum junta la misingna munkraba matung oirakibani leba sigi lanai gi ba pawmi singna Myanmar gi military regime sina miyoisa kya phaba madi haliba si malem khangna paw piragani haina phongdokhiba ga loinana ngarang magawe region school gi oza mabu Mangak Kak tuna hatkiba paw malem gi myam pumda khangalagani haina phongdorakli Thawdo sigi matungda US State Department gi spokespersons Ned Price na Twitter thagalapa warol lamada hai hauju palib Myanmar gi junta lenga si tamthiba hingsa gi thaba kya leptana sathari masigi manungsana mai masing tamliba mairoi sing amadi madubu takwi tambiri oza sing phawa mihat mipur gi thabak satharakle panama si international community na yamna haksina lawi hauju Myanmar haina kauriba leba si su ma ki hanigi ariba maming Burma haibasi mamangda Pankiba military gi lenga aduna hongdokhan kibani haina su phongdorakli makasa tarakpoina atopa pawmana UP Uttarakhand Delhi NCR gi public authority singna wakai ngang masigi mathakta sumoto action lokanaba AC na khangankhre leba sigi tungan mafam singna kanglup naiba mongda wakai ngang liba miyoi singi mathakta mari leina bi state authority singna akan be action lakot kadabani haina Supreme Court na akan buwapam phongdokre Uttar Pradesh, Uttarakhand amasum Union Territory amoina lairiba national capitals region Delhi gi police authority singda Supreme Court na akhanana khut thilladuna wafam sing sida communal tension sagatpa yaba wahemat wata myamarakta phongdoknariba mari leina miyoi sing adugi mathakta sumoto case lokhatuna Indian Penal Code ki makhada serak pina ba khankhre tuan practitioner sing apex court sida thangalaki bu wakat singi matung in state amadi union territory khara sida miyoi khrana kanglup nai bu wafam sing phongdoktuna punna hingminari ba miyam marakta tension sagana bo hotnari haidibasi nungnang ningai ni haini Supreme Court ki bench amana phongdokhi democracy satpaleba amada sigumba wakai amadi warep ngang miyoi singi sanapam lehalloidabani haina apex court asigi justice KM Joseph amasum Rishikesh Roy ani gi bench akan mo wafam phongdokhi community singi marakta nungai na da thogon be yabo
wakai ngang miyoi sing asi police na aiba complaint thangalak ngaidrabsu masak khangdoktuna makoi gi mathak case register tawgadabani mari leinaba authority sing na siguma miyoi sing asi gi mathak su moto action lokhat kadabani so haiki mayam de na pau sita banwana gi damak te mayam tentak na thamjagi Maharashtra gi mandir de gi lai gi murti tara huran khiba thigatna ba Tamil Nadu police ki mating nikhre Jalna District Police ki senior police officer amana paumi sing da phonglo ki gi matungina district asigi SP Dr. Akshay Shinde na huran ba sing du fogat pada mateng pangbina ba Tamil Nadu na police ki mating ni khibane haidi sai sigi August 19 da mapam madura leiba Ram gi mandir adu gi lai gi murti tara adu huran khibane miyamna sakna sonari ba sakna ba muni Ramdas Samartaki pokna phamsu oiriba Jalna District manungsana leiba Jama Samarat ko bukhunga da Ram gi mandir si leibini lai gi murti sing huran khiba miyoi sing adu Tamil Nadu police ki idol wing na phana na baka na khona ribini haidi police na sathari bi investigation adu gi manung sana tuan ba mobile phone sing digi tawrakhi ba call khudima scanning tawduna huran ba sing phogana ba honari khongong adu gi manak ta leibi ising tungba mafam sing gohana sing murus thibi gi thawak sathari huran ba sing aduna matam khara gi oina lai gi murti sing du ising da langthaduna thamlamba yai hab gi sing na ba leibidi police na thawong si sathabani haiden su paus na makhata na palakli amarom dana girlfriend hotpigi dam Indo Canadians ama sahi tare ki jail tampi khre Canada gi Surinda Indo Canadians nupa ama soibedi ma ki girlfriend hot ki ba madi Madugi matungna ma ki si girlfriend adu gi haksang adubu mai thana bo khona khibegi damak sahi tare jail leibigi sarak bikre masagi se kunga manga suraba harjot diokoba Indo Canadians nupa dona kumza English singani ga tara ga tret ki August amada masagi sai tara mapan surabi Bob Kiran Desibu nongmena kaptuna hatki habisi yazaki ma ko ahan mada second degree gi mother gi charge toki DC gi haksangi saruk sing mathangi numita suri gi kunga mari avenue gi lising taraga nipan ga satret block ta mai sakthek khraba SUV amada yorama thena khibani police ki matungina dioga bapa kiran ge mari lainaraki ma kumza English singani ga taraga mapan gi meda Vancouver International Airport ta phaki thamagi matungda charge toki BC Supreme Court ki judge Jenny Bais unahaki madudi matamdura sai taraga mapan suraba dio na soibadagi Bab Kiran Desi sai taraga mapan gi makok ta nungmena kapki maso ma ke haksang adu nupi sigi SUV to hapsin ki ma na gari edu asik palambi mada thauke maso mapamadu mai thadoki haiden su paus na makhata na phongdorakli amarom dana energy crisis thengna ba Germany gi staka ana $1 billion samaga maudraga taruk approve tawkre Germany ki Bundestag natragana Parliament ki lower house na energy crisis thengna gi damak euro billion sani US dollar billion samaga maudraga taruki fund approve tawkre energy crisis ki mayokta defensive umbrella ama oina Bundestag na phanadu approve tawkhibani Iran numit ki athengbada Chancellors Olaf Scholz na Twitter haki maduri masi utility ki mamal singbu luna larokliba miyoi singumadi trade amasu business singi oina afaba pauni kumza English singani kungi COVID-19 pandemic manungda singpatkiba leba sig economic ki stabilization fund WSF na state aid sadu manage tawbu loinana yentokani Panadu loinana lakot kadoriba thaurang singi manungda gas amasum electricity gi mamal singda pankai lehan loinana crisis na maram oiduna khudong sataba kya mayumnari be company singbu mating pangba si yauri haina Bundestag issue toba statement amada haki handakta export singi commission amana gas ki mamal hengalakpa thingnabagi thaurang ama tangkak naini implement tawnaraba propose tawkhibani an mokongdang oina customer singna ningtham thagi matamda electricity sizinaduna sahanbaga mari lainana off payment gi khutong chaba phangani mathangna kumza English singani ga kunga homdoi gi March tagi yamdrabada sai ama phawba gas ama sum heating gi mamal hengat handabagi khutong chaba phangani hainasu pausna phungdorakli atopa lambi gi lebak thiba paw mana diwali yawnabagi damak mayum da hankhiba sinmi taragamanga bus accident sire nifu sokle Madhya Pradesh ki Rewa highway ngarang numidang athengbada bus amadi truck thomjunabagi thawdokta bus adura tonglakhiba miyoi taraga manga sikhibaga loinana miyoi nifu rom asu apanangkhre haina Rewa district ki Navanit Basin na phungdorakli laibak thiba thawdo asiga mari lainana ASP Basin na makata na phungdokibada Uttar Pradesh ki Gorakhpur tamna thawrakhiba punna miyoi sa marum tonglakhi
ꯃꯤꯑꯣꯏꯁꯤꯡ ꯑꯌꯥꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯊꯕꯛ ꯁꯨꯔꯨꯔꯒ ꯗꯤꯋꯥꯂꯤꯒꯤ ꯀꯨꯝꯃꯩꯒꯤ ꯃꯌꯨꯝꯗ ꯌꯥꯎꯅꯔꯨꯅꯕꯒꯤꯗꯃꯛ ꯍꯜꯂꯛꯈꯤꯕꯅꯤ꯫ ꯉꯔꯥꯡ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯔꯦꯋꯥꯒꯤ ꯁꯨꯍꯥꯒꯤ ꯃꯅꯥꯛꯇ ꯁ꯭ꯇꯦꯁꯅꯔꯤ ꯇ꯭ꯔꯛ ꯑꯃꯗ ꯕꯁ ꯑꯗꯨꯅ ꯊꯣꯝꯖꯤꯟꯕꯒꯤ ꯊꯧꯗꯣꯛꯇ ꯕꯁ ꯑꯗꯨꯗ ꯇꯣꯡꯂꯛꯈꯤꯕ ꯃꯤꯑꯣꯏ 15 ꯈꯨꯗꯛꯇ ꯁꯤꯈꯤꯕꯒ 90ꯅ ꯁꯣꯛꯍꯟꯈꯤꯕꯅꯤ꯫ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯁꯨꯍꯥꯒꯤꯗ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯇꯨꯅ ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯊꯈꯤ꯫ ꯐꯤꯚꯝ ꯈꯔ ꯍꯦꯟꯅ ꯂꯨꯅ ꯁꯣꯛꯄꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯊꯅꯕꯒꯤꯗꯃꯛ ꯔꯦꯋꯥꯒꯤ ꯁꯟꯖꯣꯏ ꯒꯥꯟꯙꯤ ꯃꯦꯃꯣꯔꯤꯌꯦꯜ ꯍꯣꯁꯄꯤꯇꯥꯜꯗ ꯔꯤꯐꯔ ꯇꯧꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ꯫ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯕꯁ ꯑꯗꯨꯗ ꯇꯣꯡꯂꯛꯄ ꯄꯦꯁꯦꯟꯖꯔ ꯑꯌꯥꯝꯕ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇꯒꯤꯅꯤ꯫ ꯁꯤꯟꯃꯤ ꯑꯌꯥꯝꯕ ꯀꯊꯅꯤꯗꯒꯤ ꯍꯥꯏꯗ꯭ꯔꯕꯥꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯁꯁꯤꯡꯗ ꯂꯥꯛꯅꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯟꯕꯒꯤ ꯂꯝꯕꯤꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯃꯔꯣꯝꯗ ꯌꯨꯄꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯖꯣꯒꯤꯅ ꯑꯦꯛꯁꯤꯗꯦꯟꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯏꯃꯨꯡꯗ ꯂꯨꯄꯥ ꯂꯥꯈ 2 ꯑꯗꯨꯒ ꯑꯁꯣꯛꯄꯁꯤꯡꯒꯤꯅ ꯂꯨꯄꯥ 50,000 ꯃꯇꯦꯡ ꯄꯤꯔꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯐꯝꯕꯤꯁꯤꯡ ꯆꯪꯂꯨꯕ ꯃꯐꯝꯗꯒꯤ ꯇꯥꯟꯊꯣꯔꯛꯄꯅ ꯐꯝꯐꯝ ꯂꯩꯇ꯭ꯔꯦ꯫ ꯃꯍꯨꯠ ꯃꯤꯅꯤꯁꯇꯔꯅ ꯑꯍꯥꯟꯕ ꯐꯝꯅꯧ ꯍꯥꯏꯕꯁꯤ ꯍꯥꯠꯇꯣꯛꯅꯧ ꯍꯥꯏꯕꯅꯤ꯫ ꯌꯨꯅꯤꯌꯟ ꯈꯨꯔꯝꯕꯜ ꯀꯩꯊꯦꯜꯒꯤ ꯑꯀꯣꯏꯕꯗ ꯄꯣꯠ ꯌꯣꯜꯂꯤꯕ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯄꯣꯠ ꯌꯣꯟꯅꯅꯕꯒꯤꯗꯃꯛ ꯆꯪꯂꯨꯕ ꯃꯐꯝꯁꯤꯡꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯐꯝꯐꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯐꯝꯗꯨꯅ ꯄꯣꯠ ꯌꯣꯟꯕ ꯃꯇꯝꯗꯁꯨ ꯇꯣꯏꯅ ꯇꯟꯈꯥꯏꯕꯗꯒꯤ ꯄꯣꯠ ꯑꯃꯠꯇ ꯃꯄꯨꯡ ꯐꯥꯅ ꯌꯣꯟꯕ ꯉꯝꯗ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯨꯠ ꯃꯤꯅꯤꯁꯇꯔꯒ ꯎꯅꯕ ꯃꯇꯝꯗ ꯑꯍꯥꯟꯕꯅ ꯄꯣꯠꯐꯝ ꯐꯝꯅꯧ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯄ ꯍꯥꯏꯕꯁꯤ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯐꯝꯂꯤꯕꯁꯤꯡ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯍꯥꯠꯇꯣꯛꯅꯧ ꯍꯥꯏꯕꯒꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯐ ꯔꯦꯖꯤꯁꯇꯔꯗ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯐꯝꯕꯤ ꯃꯤꯑꯣꯏꯁꯤꯡꯅ ꯉꯁꯤ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯑꯣꯐꯤꯁꯇ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯗꯤ ꯄꯣꯠꯐꯝ ꯐꯝꯕ ꯐꯪꯗꯕꯒꯤ ꯑꯋꯥꯕꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯀꯠꯅꯕ ꯍꯥꯏꯗꯨꯅ ꯊꯣꯝꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯣꯐꯤꯁꯇ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯒꯤ ꯄꯨꯂꯤꯁꯅ ꯇꯥꯟꯊꯣꯔꯛꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯂꯥꯏꯁ꯭ꯔꯝ ꯄ꯭ꯔꯤꯌꯥꯂꯛꯁꯃꯤꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯈꯣꯏꯔꯝꯕꯜ ꯀꯩꯊꯦꯜꯒꯤ ꯑꯀꯣꯏꯕꯗ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯐꯝꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯋꯥꯕ ꯀꯌꯥ ꯑꯁꯤ ꯈꯥꯡꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯄꯣꯠ ꯌꯣꯟꯅꯅꯕ ꯍꯣꯠꯅꯔꯒ ꯂꯥꯛꯄꯗ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯪꯂꯨꯕ ꯃꯇꯝꯗ ꯇꯥꯟꯊꯣꯔꯛꯄꯅ ꯃꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯐꯝꯐꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯇꯁꯦꯡꯅ ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯐꯝꯂꯤꯕꯁꯤꯡ ꯑꯁꯤ ꯈꯨꯠꯀꯟ ꯄꯪꯒꯟꯕ ꯑꯃꯗꯤ ꯑꯆꯧ ꯑꯁꯥꯡ ꯂꯣꯏꯅꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯗꯨꯅ ꯒꯦꯡ ꯈꯨꯠꯄꯨ ꯑꯃꯒꯨꯝꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯨꯠ ꯃꯤꯅꯤꯁꯇꯔꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯃꯇꯝꯗꯁꯨ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯩꯊꯦꯜꯒꯤ ꯃꯇꯥꯡ ꯑꯁꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠ, ꯇ꯭ꯔꯥꯐꯤꯛ ꯑꯃꯁꯨꯡ IMCꯗ ꯁꯤꯟꯅꯕꯅꯤꯅ ꯃꯇꯣꯝꯇꯅ ꯉꯝꯗꯦ꯫ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯍꯨꯝ ꯑꯁꯤꯒ ꯊꯥ ꯑꯃ ꯆꯨꯞꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯁꯦꯡꯕ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯐꯝꯕ ꯃꯁꯤꯡ ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯃꯤꯑꯣꯏ 50 ꯈꯛꯇꯅꯤ ꯍꯥꯏꯅ ꯊꯥꯒꯠꯂꯝꯂꯤꯕ ꯔꯤꯄꯣꯔꯠ ꯑꯁꯤ ꯑꯔꯥꯟꯕꯅꯤ꯫ ꯂꯩꯉꯥꯛꯅ ꯀꯩꯊꯦꯜꯗ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯐꯝꯕꯁꯤꯡ ꯄꯨꯟꯅ ꯐꯝꯍꯟꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯈꯪꯏ꯫ ꯑꯗꯨꯕꯨ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯍꯨꯝ ꯑꯃꯗꯤ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯅ ꯄꯣꯠꯐꯝ ꯐꯝꯃꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯊꯥ ꯑꯁꯤꯒꯤ 13 ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇꯨꯅ ꯅꯧꯅ ꯁꯥꯕ ꯂꯣꯏꯔꯕ ꯇꯦꯝꯄꯔꯔꯤ ꯃꯥꯔꯀꯦꯠꯇ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯐꯝꯕꯤꯁꯤꯡ ꯅꯣꯡꯃꯗ 2ꯔꯛ ꯊꯣꯛꯅ ꯍꯥꯏꯕꯗꯤ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ 12 ꯐꯥꯎꯕ ꯑꯃꯗꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1ꯗꯒꯤ 8 ꯐꯥꯎꯕ ꯈꯥꯏꯗꯣꯛꯅꯔꯒ ꯄꯣꯠꯐꯝ ꯐꯝꯅꯕ ꯊꯝꯂꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯊꯥꯒꯠꯂꯤ꯫ ꯑꯗꯨꯕꯨ ꯑꯣꯔꯗꯔ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯠꯐꯝ ꯐꯝꯅꯕ ꯆꯪꯂꯨꯕ ꯃꯇꯝꯗꯁꯨ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯇꯨꯅ ꯐꯝꯕ ꯐꯪꯍꯟꯗꯕ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯊꯣꯛꯈ꯭ꯔꯤꯕ ꯑꯣꯔꯗꯔ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯂꯩꯇ꯭ꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄꯣꯠꯐꯝ ꯐꯝꯕ ꯐꯪꯗ꯭ꯔꯕ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯐꯝꯕꯤꯁꯤꯡꯅ ꯉꯁꯤ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯑꯣꯐꯤꯁꯇ ꯊꯣꯝꯖꯤꯟꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯑꯣꯔꯗꯔ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯕ ꯁ꯭ꯇꯣꯔ ꯀꯤꯄꯔ 2ꯒꯤ ꯊꯕꯛ ꯍꯞꯇꯥ 9ꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯍꯟꯖꯤꯟꯍꯟꯕꯒꯤ ꯑꯣꯔꯗꯔ ꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯀꯣꯔꯠꯅ ꯗꯤꯔꯦꯛꯇꯤꯚ ꯄꯤꯈ꯭ꯔꯦ꯫ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯄ꯭ꯔꯣꯁꯦꯁꯇ ꯑꯔꯥꯟꯕꯁꯤꯡ ꯂꯩ ꯍꯥꯏꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯅ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯈ꯭ꯔꯕ ꯀꯟꯖꯨꯃꯔꯁ ꯑꯦꯐꯤꯌꯔꯁ, ꯐꯨꯗ ꯑꯦꯟড ꯄꯕ꯭ꯂꯤꯛ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ (CAF-NPD) ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯣꯔ ꯀꯤꯄꯔ 2 ꯍꯥꯏꯀꯣꯔꯠꯅ ꯁꯤꯚꯤꯜ ꯁꯄ꯭ꯂꯥꯏ ꯏꯟꯁꯄꯦꯛꯇꯔ 32 ꯔꯤꯒꯨꯂꯥꯏꯖ ꯇꯧꯈꯤꯕꯒꯨꯝ ꯍꯥꯏꯔꯤꯕ ꯁ꯭ꯇꯣꯔ ꯀꯤꯄꯔ ꯑꯣꯏꯔꯝꯕ ꯃꯤꯑꯣꯏ 2 ꯑꯁꯤ ꯆꯌꯣꯜ 9ꯒꯤ ꯃꯅꯨꯡꯗ ꯊꯕꯛꯇ ꯍꯟꯖꯤꯟꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯒꯚꯔꯟꯃꯦꯟꯠꯇ ꯗꯤꯔꯦꯛꯇꯤꯚ ꯑꯃ ꯄꯤꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯗꯤꯔꯦꯛꯁꯟ ꯑꯁꯤ ꯍꯥꯏꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯖꯁꯇꯤꯁ M.B. ꯃꯨꯔꯥꯂꯤꯗꯥꯁꯀꯤ ꯕꯦꯟꯆꯅ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯄꯤꯈ꯭ꯔꯕ ꯁ꯭ꯇꯣꯔ ꯀꯤꯄꯔ 2 ꯈꯥꯏꯗꯦꯝ ꯅꯔꯦꯟꯗ꯭ꯔꯖꯤꯠ ꯁꯤꯡꯍ, ꯆꯍꯤ 23 ꯑꯄꯣꯛꯄ, ꯈꯥꯏꯗꯦꯝ ꯅꯤꯂꯃꯅꯤ ꯁꯤꯡꯍ, ꯁꯦꯛꯇꯥ ꯃꯈꯥ ꯂꯩꯀꯥꯏ, ꯈꯥꯏꯗꯦꯝ ꯗꯤꯅꯦꯁ ꯆꯟꯗ꯭ꯔ ꯃꯩꯇꯩ, ꯆꯍꯤ 29 ꯑꯄꯣꯛꯄ, ꯈꯥꯏꯗꯦꯝ ꯔꯘꯨꯃꯅꯤ ꯃꯤꯇꯩ, ꯈꯨꯔꯥꯏ ꯀꯣꯟꯁꯝ ꯂꯩꯀꯥꯏ 2ꯅ ꯄ꯭ꯔꯤꯟꯁꯤꯄꯜ ꯁꯦꯀ꯭ꯔꯦꯇꯔꯤ, ꯀꯃꯤꯁꯅꯔ ꯁꯦꯀ꯭ꯔꯦꯇꯔꯤ, ꯀꯟꯖꯨꯃꯔꯁ ꯑꯦꯐꯤꯌꯔꯁ, ꯐꯨꯗ ꯑꯦꯟड ꯄꯕ꯭ꯂꯤꯛ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯗꯥꯏꯔꯦꯛꯇꯔ, ꯀꯟꯖꯨꯃꯔꯁ ꯑꯦꯐꯤꯌꯔꯁ, ꯐꯨꯗ ꯑꯦꯟड ꯄꯕ꯭ꯂꯤꯛ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ, ꯁꯉꯥꯏꯄ꯭ꯔꯧ
FCI Complex अमसुंग Principal Secretary Commissioner Secretary DP Government of Manipur singi mathakta tharakhiba writ petition singi final judgment da pikibani hainasu pausna makhatana phongdorakli petitioner singi petition da department makoi bu thabak tagi lakthokibagi impugnant order amasum sokos notice quas tobiduna respondent authority singda appropriate order ama thonduna supply inspector kuntraga mathoi regularize tawkibagumna makoi bohanagi posta hanjin hanbiu haina player torokhibani soidi amaromdana khurkhul gi muga mapung fana puthokpa ngamlabadi state ki sitmilon fogat hanbada mating oigani haisdingo Manipur khakta natana malemgi mafam khudimakta marang kaina phangba ngamdaba puari ga sagonaduna laklaba khurkhul gi muga gi damak lamdam sida poksaba masa moina sakthok phawi khurkhulgi muga si mapung pana puthokpa ngamlabadi state ki sel tungi phibam phagat hanbada asuba mating oiragani haina social welfare minister haisdingo ngasi Imphal West ki khurkhulda kendra gi textile ministry gi national helm development program gi makhada cluster development program goina pangtokpa miyambu bap tahanbagi thorong ga mari leinana phongdokhibani mana makhata na haikibada khurkhulgi muga si top yamna magul leiba phi makalam hoiri puari ga sagun aduna laklaba madi lai gi haktaktagi leireklabani haina thajanariba khurkhulgi amata ngairaba muga si lenga ki mateng loinana aikoi punamangna hotna duna hena magul leiba madi mapung fana puthokna hona ba haibisi yamna mathuktai maduna isterasigi sel thungi phibam phagat hanmada sauna mating oigani lengana mari lenaba department singi makhara pakhali scheme singi makhada kanaba sing ningthina lauduna khurkhulgi muga hena phagat hanaba hona minasi haikenesu pausna phungdorakli makha satara koina atopa pawmna loktak pat niyam kaina sajilibsing takthokpada mating pangbasing se minister na thagalakli LDA gi mekedi gi police ka loinana loktak pat niyam kaina sajiliba homestay yauna ata structure kaya sidokgi thabakta mating pang libanga sing yauna punamapu se minister gi mekedi gi thagat phongdorakli se minister en berenama ki Facebook page ta thagalaki pu gorol amada haidibana LDA gi mekedi gi loktak pat ase hena phaja hanana ba part asida niyam kaina sajilibi structure sing homestay amadi athapum kya lokthokpa amadi mortex record tagi kakhatpagi thabak yamna kana sathari state government gi mekedi gi part asi kanana ba masumau sagi phibam da kaihandana thamnaba thabak yamna kana sathari part asi bu kanana ba hona ba ngami singama sum part asida laidiba miyai singna mapung pha ba support pi bigi damakta thagat pa phongdukli LDA gi team na kathokpaga loinana yamna kana khonariba amadi Bishnupur district police team na hairiba activity singasi pangthokpada mapung phana saru yabagi damakta su thagat pa phongdukli hairi panba yabadi haukiba numit kharani gi mamangdagi hauna LDA amasum police na loktak pat niyam kaina sajaliba homestay yum yauna ata structure kaya machine sizinaduna laktokpagi thabak letna sa tharaklibani hainasu pausna makhatana su phongdorakli atopa pawmani Indian Army na China ki border surveillance taunabagi damak helicopter listing ama phanglagani China ka tainaba line of actuals controlled surveillance ki tabak thoram sing na sizinanabagi damakta Indian Army na helicopter listing ama phanglagani haina official report amagi matungina phongdorakli tedana thamjaram ge dugo myam house ko inadi paw si matanga se lusinjarage masumyam puna no update ngaminasi